sida notice sama thoklai bise khoi gi the central government gi order ni ko thoi bo order ji gi matung ina hai ri je khoi gi hauji kan je kana gumba miyoi kharana yum da salaga latest technology sijina gani moi letterate parakani stamp parakani aduga imung amda leiriba mi masingi matung moi ayushman bharat scheme gi kodong saba piduin harga biometric loba imungi leiriba mi jingi data nungda akupasi loina piu harkana ba masi pibi gano moje akhoi fake haigadra scam haigadra moina atopa maramda lana sizinabagi adumaina yamna chauna khupu muna manaraga torpone duna masi ba posi lakku matamda sana yumda leiraga thenabire leitraga ju leihori mi singda sumaina lagadi madu potu pigano detail pithokano atar pithokano stam khut akhoi khupi soi tokpa khotokpa sumbalidna record me am ji loina mo pithok pigano na hai moina lakko kana mo mana laptop ka pai no ko biometric machine ka pai na digi ming tha imungi leiribo laikai no loina pura la toi ne dna masi yamna chawi scam ne haye mayam section na anga ko jam thoklam ni mit na kong sing le mi na jena paujel bijeri ko gutsi gi kutang